Hello mayam, ngasidi mayamgi mafamda yamna akiba wari ama puduna lakjari amadi wari asibu pikliba angangsingna yengdanaba khanganjari. Aroibada channel asina tongan-tonganba animationgi warising amadi Mahabharatna chingba khudol lepa leitana tamjari. Mayamna channel asibu support leptana tawbiyu haijari. Vinesha maming leiraba mayamna masak khangnaraba misak amani. Mahak achauba company amada asset manager ki thabak torami. Mahak na thabak toriba company adumakna yamna fazaba yum ama Vineda piki. Vine yum adu fangbada yamna nungaiki. Athengba ahing aduda Vine gi yum gi thong adu thilai. Vine machinda swali. Kana oirajano ni ating mahingshida. Thong adu hanjin tilakpaday. Ini kanano yenge khaladuna thong hangdokpa chitami. Vine na thonggi ahoba dudagi yengaga hairami. Kanano thong thilisibo? Kana amatana Vine na hairibaduda kumakide. Vine manakta leiramba utuk ama paikhali. Aduga thong hangdoi. Thong adu hangdoktuna yengba matamdadi mapanda kanamata leiramde. Vine mi atopa amana mangonda laknariboi khalami. Masidagi mahakna makhata kumthaduna kanano hinglamni. Adubu mahakna tauribase mahakki pusida khwaidagi achauba soiba amani haibase mahak khamjaramde. Vine na yum adugi mamangda leptuna koyeng yengi. Mahakki mamangda musuk una nupa ama lepambadu Vine na urami. Vine yamna ngakna nupa aduda yenglaga wahang hangami. Nahakanano kari pambage ingondagi? Nupa aduna makhut thiliba maikayuda Vine yenglubu matamdadi numit adugi ahingi thawdokto kanamata khangakide. Maram asina hidine na mafam khangduna mangkhiba ase angakpa thawdok ama oina leinaki. Thawdok ado Vine gi maraibak thiba thawdok oichi. Tha ahumgi matungda nipi amana mahakki laptopta video call tawduna wari sanarami. Hoi nangsu nongmatangdi laudana aigi nakta. Aina hanta barada laiba yumsigine yam fajabhrajani ma ita. Kaigino khangdi yumse barasu yam nemize. Mafamse chik aina sum khanmada sigi yumse khwaiding matik chaba yumne. Adubu mafamsigi yam naknana mi mayam phumpham mongpham amandi laiye. Khangde masiki beira yumsida kanamta lainadrise. Yumgi bara nemize. Ado jaga sidi nungai chi adana
ꯐꯔꯦ ꯅꯪꯁꯨ ꯄꯣꯊꯥꯔꯣ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯃꯦꯍꯦꯔ ꯃꯐꯝ ꯑꯁꯤꯗ ꯅꯧꯅ ꯍꯣꯡꯂꯛꯄꯅꯤ꯫ ꯍꯥꯟꯅ ꯃꯍꯥꯛ ꯒꯔꯜ ꯍꯣꯁꯇꯦꯜ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯕꯛ ꯑꯃ ꯇꯧꯕꯗꯒꯤ ꯃꯥꯒꯤ ꯂꯩꯅꯅꯕ ꯌꯨꯝ ꯑꯃ ꯊꯤꯔꯛꯈꯤ꯫ ꯃꯦꯍꯦꯔꯅ ꯌꯨꯝ ꯑꯁꯤꯕꯨ ꯍꯦꯛ ꯊꯦꯡꯅꯕꯒ ꯌꯨꯝ ꯕꯔꯥ ꯊꯤꯗꯨꯅ ꯂꯩꯈꯤ꯫ ꯃꯍꯦꯔꯅ ꯇꯨꯝꯂꯤꯉꯩꯗ ꯊꯣꯡꯒꯤ ꯀꯣꯂꯤꯡ ꯕꯦꯜ ꯑꯗꯨ ꯈꯤꯡꯂꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯃꯍꯦꯔꯅ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯃꯍꯦꯔꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗ ꯊꯣꯡꯅꯥꯎ ꯍꯥꯡꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯍꯦꯔꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯀꯔꯝꯅ ꯍꯥꯡꯂꯤꯕꯅꯣ ꯋꯥꯈꯜ ꯇꯥꯔꯝꯗꯦ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯊꯣꯡꯅꯥꯎꯁꯤꯅ ꯀꯃꯥꯏꯅ ꯍꯥꯡꯇꯣꯛꯑꯝꯃꯤꯅꯣ?" ꯃꯍꯦꯔꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯛ ꯇꯧꯔꯝꯗꯕ ꯑꯃꯗꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯂꯛꯄꯗꯒꯤ ꯍꯥꯡꯇꯣꯛꯂꯝꯕ ꯌꯥꯏ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯦꯔꯅ ꯈꯜꯂꯤꯕ ꯑꯗꯣ ꯑꯔꯥꯟꯕꯅꯤ꯫ ꯊꯣꯡꯅꯥꯎ ꯑꯗꯣ ꯅꯨꯡꯁꯤꯠꯅ ꯍꯥꯡꯕ ꯅꯠꯇꯦ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯡꯂꯝꯕꯅꯤ꯫ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯡ ꯑꯗꯨꯒꯤ ꯀꯣꯂꯤꯡ ꯕꯦꯜ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯤꯡꯕ ꯇꯥꯔꯝꯃꯤ꯫ ꯁꯤꯗꯒꯤ ꯃꯍꯦꯔꯅ ꯀꯅꯥꯅꯣ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯃꯦꯍꯦꯔꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯄꯗ ꯗꯦꯂꯤꯚꯔꯤ ꯕꯣꯏ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯦꯔꯗ ꯄꯤꯖꯥ ꯕꯣꯛꯁ ꯑꯗꯨ ꯄꯤꯔꯝꯃꯒ ꯆꯠꯈꯤ꯫ ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯋꯦ, ꯄꯤꯖꯥ ꯑꯣꯔꯗꯔ ꯇꯧꯈꯤꯕꯅꯤ ꯉꯁꯥꯏ꯫ ꯃꯦꯍꯦꯔ ꯌꯥꯝꯅ ꯆꯝꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯗꯨꯃꯛꯅ ꯌꯨꯝ ꯑꯁꯤꯒꯤ ꯚꯔꯥ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯡꯂꯤꯕꯅꯣ ꯈꯜꯂꯝꯗꯦ꯫ ꯑꯁꯦꯡꯕꯗꯤ ꯀꯝꯄꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯂꯤꯔꯕ ꯃꯤ ꯃꯌꯥꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯡꯐꯝ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯂꯝ ꯑꯗꯨ ꯂꯩꯗꯨꯅ ꯌꯨꯝ ꯑꯗꯣ ꯁꯥꯈꯤꯕꯅꯤ꯫
ꯃꯦꯍꯦꯔꯅ ꯐꯃꯨꯡ ꯃꯈꯥꯗ ꯄꯥꯛꯊꯗꯨꯅ ꯌꯦꯡꯊꯔꯨꯏ꯫ ꯃꯦꯍꯦꯔ ꯃꯍꯥꯛꯅ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯣ ꯇꯥꯏꯕꯪꯅꯤ ꯍꯥꯏꯕ ꯐꯥꯎ ꯊꯥꯖꯈꯤꯗꯦ꯫ ꯃꯍꯥꯛ ꯃꯊꯟꯇ ꯍꯥꯏꯖꯩ, ꯑꯩ ꯍꯧꯖꯤꯛꯃꯛ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯗꯕ ꯌꯥꯗꯦ꯫ ꯀꯔꯥꯏ ꯂꯩꯈ꯭ꯔꯦ ꯑꯩꯒꯤ ꯐꯣꯟ? ꯑꯣ ꯃꯥꯏ ꯒꯣꯗ, ꯑꯩꯒꯤ ꯐꯣꯟꯗꯤ ꯀꯥ ꯃꯅꯨꯡꯗ ꯂꯩꯍꯧꯔꯦꯗꯅ꯫ ꯃꯦꯍꯦꯔꯅ ꯍꯥꯊꯨ ꯍꯥꯊꯨ ꯀꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯗ ꯐꯣꯟ ꯑꯗꯣ ꯄꯥꯏꯔꯛꯄ ꯀꯥꯎꯔꯝꯈꯤ꯫ ꯃꯦꯍꯦꯔ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯅ ꯎꯈꯤꯕꯗꯣ ꯊꯥꯖꯈꯤꯗꯦ ꯑꯃꯗꯤ ꯄꯥꯛꯊꯗꯨꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯈꯥꯒꯤ ꯑꯍꯣꯕꯗꯒꯤ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡ ꯑꯗꯣ ꯌꯦꯡꯂꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯥ ꯃꯅꯨꯡꯗ ꯂꯦꯞꯄ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯑꯗꯣ ꯃꯅꯨꯡꯗꯒꯤ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯛꯑꯝꯃꯤ꯫ ꯃꯦꯍꯦꯔꯅ ꯈꯨꯗꯛꯇ ꯃꯅꯤꯡ ꯍꯟꯗꯣꯛꯂꯝꯃꯤ ꯑꯃꯗꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯛꯄꯗ ꯃꯦꯍꯦꯔ ꯃꯥꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯃꯍꯥꯛ ꯌꯥꯝꯅ ꯑꯀꯤꯕ ꯑꯃ ꯐꯥꯎꯍꯜꯂꯝꯃꯤ꯫ ꯃꯦꯍꯦꯔꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯄꯗ ꯌꯥꯝꯅ ꯀꯟꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯃꯦꯍꯦꯔ ꯍꯧꯖꯤꯛꯇꯤ ꯃꯁꯥꯅ ꯈꯪꯖꯔꯛꯂꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯝꯂꯤꯕꯁꯤ ꯃꯍꯥꯛ ꯁꯤꯖꯔꯒꯦ ꯍꯥꯏꯅ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯁꯤ꯫ ꯃꯦꯍꯦꯔ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯦꯍꯦꯔ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯊꯣꯛꯂꯝꯗꯦ꯫ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯈꯅꯥꯎꯗ ꯈꯣꯟꯖꯦꯜ ꯑꯗꯣ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯃꯦꯍꯦꯔꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯎꯃꯪ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯆꯠꯄ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ, "ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯌꯨ, ꯌꯥꯏꯈꯣ, ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯌꯨ"꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯦꯍꯦꯔꯗ ꯑꯣꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯦꯍꯦꯔ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛ ꯎꯃꯪ ꯑꯗꯨꯗ ꯑꯁꯨꯝ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯃꯦꯍꯦꯔꯕꯨ ꯀꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯆꯦꯟꯐꯝ ꯂꯩꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯄꯗ ꯃꯤ ꯑꯁꯤꯕ ꯃꯌꯥꯝ ꯐꯨꯝꯐꯝ ꯃꯣꯡꯐꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯦꯍꯦꯔ ꯃꯍꯥꯛꯄꯨ ꯑꯁꯤꯕ ꯊꯋꯥꯏ ꯀꯌꯥꯅ ꯀꯣꯏꯁꯤꯟꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥ ꯐꯥꯊꯕ ꯉꯝꯗꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯈꯤ꯫ ꯃꯦꯍꯦꯔꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯣ ꯂꯩꯈꯣꯝ ꯃꯌꯥꯝ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯕꯣꯛꯁ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯕ ꯊꯦꯡꯅꯈꯤ꯫
ꯃꯦꯍꯦꯔꯅ ꯂꯩꯔꯤꯕ ꯕꯣꯛꯁ ꯑꯗꯣ ꯀꯗꯥꯏꯗꯁꯨ ꯅꯠꯇꯦ, ꯃꯣꯡꯐꯝꯒꯤ ꯂꯩꯔꯣꯟꯅꯨꯡꯗꯅꯤ꯫ ꯃꯦꯍꯦꯔ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯎꯄꯨꯁꯦ ꯑꯃꯨꯛꯇ ꯍꯥꯡꯇꯣꯛꯑꯣ, ꯍꯥꯡꯇꯣꯛꯑꯣ, ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯃꯨꯛꯇ ꯍꯥꯡꯇꯣꯛꯄꯤꯌꯣ꯫ ꯃꯦꯍꯦꯔ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯣꯠꯅꯔꯤꯕ ꯑꯗꯣ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈ꯭ꯔꯦ꯫ ꯃꯦꯍꯦꯔ ꯃꯣꯡꯐꯝ ꯑꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯆꯥꯗ ꯊꯛꯇꯕꯅ ꯃꯦꯍꯦꯔ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯁꯤ ꯂꯣꯝꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ, ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯑꯁꯤꯒꯨꯝꯂꯕ ꯋꯥꯔꯤꯁꯤꯡ ꯇꯥꯅꯕꯒꯤꯗꯃꯛ ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ꯫